ꯅꯨꯡꯁꯤꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯕꯒꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯅꯨꯡꯁꯤꯕꯒꯤꯅꯦꯅ ꯌꯥꯝ ꯂꯨꯝꯅ ꯂꯧꯖꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯂꯩꯔꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯍꯦꯟꯅ ꯍꯦꯟꯒꯠꯄꯁꯨ ꯑꯣꯏꯕꯤꯔꯝꯃꯣ. Hello people, mayam nungairibo, kamain taurige, Diwali Ningol Chakkaubna lakpada mayamgi thamoida kai phawbige, comment haibiramo. Adum nungairangani haidi khalle aina haidi dum nungaiba mayamna Ningol oibige ana yamna kaurangna kumamagi lakpada Ningol Chakkauba digumba mapam maikeida lakpa matamda mabung hauphauktaba mabung mokpa amaga chara chindaminaba digumba kaino makhakneba kumai amakak oidineba khogidi yam nungsibaneba haidi yamba yamdaba aduda aikoina mache machalgi ko mabung mokpana ngamjaba khudol amamtang piraga haraurang mayumdaga hangibado dugumba yamna excited oibaduneba ko dugumba moment amane aduna yam nungarangani khali comment haibiramo aduga ai ngasigi video se temta nate ise akoigi high school life da high school tamingai video maka oidune adugi dance tawbagi ado aise kaino se class nursery to class 10 Bisnupur Public School sida tamjare adu tamapa matamda adugi Bisnupur Public School gi koi school ji ba teachers day gi dane ba teachers day da sagi ba dance makhane adu dance aise yam pame dance tawba khotpa yam tawre adum enjoy tore ado school gi tawba degi school gi conduct tawba khotpa any school gi dum yaure aduna school da mayam thopa khotpa mayam tawpa induna ki ba khotpa se kemta leite adu hojaina leiriba se school degi tamjarakpaduna ai hoji mang thokpada ki ba se kemta phawdabani hoi mi na maramrakta crowded or matamda asitang feel kha tawba khotpa adum dagi hena kishu hena leite aduna school sina kaya tare khoigi career ama sembirakpaga sembiraine du dance tawbagi se ida choreographer ai nung tawgibane dum pamjabagi dum wakala sagalaga adu dance khoi mi manga saminagi mi manga se khoi tawbul degi saya thoksom Puspa Maibam duga itaw Bisnupur degi imanaba Sundar Laisram duga aihak duga ai khul degi imanaba nupongamba thodam hariba Pinky hanusu khangnei hariba imanaba khoi manga se pulap sagi duga sida jagoi video sidi yauriba imanabi ani sidi mayum pangre aduna hoji yam nungsi matam do imanabi muslim kaina re na bana sidi chongnara banga tanina pinai ki tuman to punmo khotpatudi high school si yam nungsi high school adi pulap imanabi se rena pulap punma fangi dugo sidi pemta kaina tawdre aduna yam nungsiba amane video se ai je mangre fana kuina adonga si Facebook ta ai je thagat khibani na thengnaraba aduna mang aduna ai gi channel sida thagalagi haijna ina khanbagi ne yam kuina su mang video ni mayek te khara seng wat kani matam duni dum kino da jam na ka khibani na aduni ado yam nungsi manabi yam matam da isa da kasi je dogai bam su phawe ado ado mayam na ngonda hairakpa kare mukbang video taroktere habado ado ai se video se tawbasi ngamdaba lowbasi ngamdaba ai thabak si yam chelle isagi thabak chu leijaba ngatanina adana video number si thaba amani kai thoktrubani na aduna nuti thagat pasu ngamde aduna maram thum thagat ke duga chakau maya khop to tak pasu thabak sam chin bai tare khujuni je mayam ma kautaba chan kautaba mayam mai ribanina aduna mayam na dum kaya to pre paingoda WhatsApp dagi messenger dagi call oina tawraga hairakpa mayam yawpada nungsi dumaina ai video thaglak traidana taka tawbirakpado adi ai nungsiwa subscriber viewers singina ai video da yamna nungsibibagi damakta yengbibagi ai channel si nungsibagi nena yam lumna longje dumaina haibirakpado adu mayam adum ngaibiramo mayam ai nungsibagi lairiba chang adudagi tadana hena hengatpasu oibiramo ai keidagi haijari ai dum video da namjarake sangma matamda duga video chinama edit tawbamsu changbanina edit se noma changma jawe dagi ngatang ta tawar lo bia busnati pung ama ani akhum mari thaba ama tum kai thoi neba video myam puna video share mi rase Thank you.
ꯀꯣꯃꯦꯟ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ